Kurumzari mayam pumnamakpu aduga khuzuzangbu from Sikkim dagi ko aduga ngasigi video sida aina mayamda haidi Sikkim gi moigi traditional oiba haidi achapot haidi jero haiba ko maming se ko adu kamain taraga semge adugi video su yenghange aduga aina sigi video se nam ki mamangi video do yengibo oitargadi ai ima bhogi yumda chatpane ba ko ado aina video se namagadi thamgraba aduganda aidu yumda halaga fi suna bhona gadra yumbu losan gadra adigi project thana bhona gadra tawringai da aidu video do edit to sangraba ko ado nai video thaga tabida leibane so finally ngasi do aina video edit to bagi matam do sange aduga mayam da kamai to ga yenghange na tawbani ko aduna numitu da akhoi do idea zero dagi khabje kai ka semji na haiba ko kaigino to ima boy gi mogi monastery leidana ko khun gi leibada ko ju monastery leidana ko ado gi mogi lai khorba gi madam ta wi sidane lekai gi mi kai khadong nar kanda noi gi yum dagi sipurakpa adigi noi gi yum dagi sikai semga bani na admai khaidong nei haiba ko aduna ima boy gi kaino taba haini zero khabje mogi lai da kanaba achapot to adu sembagi mogi turn time haiba ko adugi achapot semje na khoi myam hojik cheng do loktho kanda cheng do kano haidi cheng se am hek to sai ko adu ising na ting thoga thamga da ba cham thoi dana adu ko ting thoga thamga da bane ko cheng se यहाँ देखो ना he's helping Zero sembi cheng se yari kai di haidi haying su cheng do su go da bani hai tar ga di nungdang dagi tingna bane ko do khoi do khang da ba ima bung na kitang theng hairak na ko nung do aram su go da ba cheng do ayuk ta da cheng do tingi ne ba ko khoi na aduga ina sida hangam kaino numito hangam ga oka thongje na haina badugi hangam malami ne ko moi hangam se haudi am hawi moi nori ba ko hangam se am na ko aduga khoina leiri ba ima boi gi yum gi jaga se haidi sairi ba ko akhoirom da ina leba yum jaga do ko man ne ko nungsi tu kya se dukan da jaga si sari ba ko nungthin gum da di sa ba hore ba moi se ko aduga nungdang da katang inge ba ko Mamangi video do so aina haigi bido ima boy gi yumsi mi kya leite ba ko haidi lekai gi mi la ga di dum lei ba haidi sana na khotna dei lei di lei ba do tar su ima bu ki masan ba do haigi di itei thok to inje na ko dumuni tang lei ba ko du na khoi la su da dum haidi cha kai ga thong kai sana dum kai na tawje ba ko haidi moi ne kai thabak to ba ngai di ba ko khoi gi do aduna ne achar se si di kai no ngari gum cha ba haina da bani na muruk dal le khorsani kaino do achar semaga lerme ko ima bung na ko bottle da hapa kan thum go hapa ga thamba do adu du ne ba duga khamina sin baga mamang du so ingonda khamina sin ba yamna cha ga no hingjang khuding gi khamina sin ba hape na hairak pane ko adu khamina sin ba sida di hingjang khuding gi loina hapa ja ne ba ko haidi haina ba gira na tra na kai gi no khangdre ko adu muruk pen pa ji jo ngari yaw dra bani na khamina sin ba se haidi phut laga ni khangde na tra su gas ta ngatang lowra kan khangde mai taraga haidi chimping haidana ko kaino do muruk me pachanam do duga na traga na kaino kadang hapa ka chanam do du hapa kanda muruk ka adigi kaino khamena sin baga dumai tor kanda achar sem ga dumai chanei ba ko aduna ni khamena sin ba sida di am jane ko yum khuding ma gi hingjang thongba khuding ma ta kaino loi hamne ba ko duga yam haptre hawai thongba ko mate haptre na ko hawai de yam bana adi gi ko matang hapa kanda chamna chanei ba Nungtinda ima boy gi kaino da nobab yam palam me ko moi do ko aina kuire ba Sikkim dek lak pa de dum chaning ba do su sungwang phang da ko ado aina nobab chaning ha bi nobab hek pa mu chalamini हाँ पोमेलो है कि क्या बोलता है हम लोग नवाब बोलता है नवाब पता नहीं है हाँ ठुलो यो टिप्नु न यो ये भी अच्छा है तो पता नहीं कौन सा बड़ा है दो निकालो ना दो यहाँ वो भी बड़ा है हुई और एक और ये रखे
Thank you. ꯅꯣꯕꯥꯞꯁꯦ ꯁꯤꯗꯗꯤ ꯀꯔꯤ ꯐꯣꯛꯁꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯃꯃꯤꯡꯗꯣ ꯐꯖꯅ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯅꯤ ꯀꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯀꯣ ꯉꯁꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦꯕꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯀꯣ ꯑꯗꯨꯒ ꯅꯣꯕꯥꯞꯁꯦ ꯁꯤꯗꯗꯤ ꯂꯩ ꯊꯥꯒꯠꯂꯦꯅ ꯀꯌꯥ ꯆꯥꯟꯅꯗꯦꯌꯦꯀꯣ ꯑꯗꯣ ꯑꯩꯅ ꯂꯩꯕꯨꯗꯤ ꯊꯥꯒꯠꯂꯤꯗꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯅꯣꯕꯥꯞꯀ ꯆꯥꯟꯅꯁꯤ ꯀꯥꯏꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯁꯨ ꯁꯨꯝ ꯆꯥꯟꯅꯗ꯭ꯔꯅꯤꯀꯣ ꯑꯗꯣ ꯑꯩ ꯀꯨꯏꯔꯕꯅꯦꯕ ꯌꯥꯝ ꯆꯥꯅꯤꯡꯕꯀꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯄꯥꯟꯕꯗꯤ ꯎꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯅꯣꯕꯥꯞ ꯈꯛꯇ ꯍꯦꯛꯄꯤꯌꯨ ꯍꯥꯏꯕꯗ ꯑꯗꯨꯝ ꯏꯀꯥꯏꯖꯗꯅ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯏꯃꯥꯕꯣꯏꯗ ꯅꯣꯕꯥꯞ ꯃꯌꯥꯝ ꯄꯥꯜ ꯂꯩꯔꯝꯃꯦꯕꯀꯣ ꯑꯩꯅ ꯅꯣꯕꯥꯞꯇꯣ ꯊꯨꯝ ꯈꯔ ꯍꯥꯞꯄꯒ ꯆꯤꯅꯤ ꯈꯔ ꯑꯗꯒꯤ ꯃꯣꯔꯣꯛꯇꯨꯁꯨ ꯑꯅꯤ ꯑꯍꯨꯝ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯁꯦꯝꯕꯅꯦꯕꯀꯣ ꯑꯗꯣ ꯏꯃꯥꯕꯨꯒ ꯑꯩꯈꯣꯏꯅꯤ ꯈꯛꯇꯪ ꯆꯥꯏꯌꯦꯕꯣ ꯑꯇꯩꯗꯤ ꯀꯅꯥꯝꯇ ꯆꯥꯕ ꯍꯩꯅꯗꯦꯅ ꯑꯩ ꯅꯨꯄꯥꯁꯨ ꯈꯤꯇꯪꯈꯛ ꯆꯥꯕ ꯍꯧꯔꯒ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏꯅ ꯆꯥꯕ ꯌꯥꯗ꯭ꯔꯦꯕ ꯑꯩꯅ ꯀꯩꯅꯣꯗꯣ ꯗꯜ ꯂꯦꯈꯣꯔꯁꯥꯅꯤꯗꯣ ꯑꯗꯨꯗꯣ ꯃꯔꯤ ꯃꯉꯥ ꯍꯥꯞꯆꯤꯟꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯂꯩ ꯊꯥꯒꯠꯄ ꯈꯔ ꯐꯅꯕ ꯍꯥꯏꯅ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯂꯩ ꯊꯥꯒꯠꯄꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯆꯥꯕꯗꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦꯕ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯍꯩꯃꯥꯡꯒꯨꯝꯕ ꯃꯦꯠꯂꯒ ꯆꯥꯕꯗꯣ ꯑꯗꯨꯁꯨ ꯆꯥꯅꯤꯡꯉꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯀꯣ ꯍꯩꯃꯥꯡꯁꯨ ꯂꯝꯕꯤꯗ ꯄꯥꯟꯕꯗꯤ ꯌꯥꯝ ꯎꯏꯌꯦꯕ ꯑꯗꯣ ꯍꯦꯛꯄꯗꯤ ꯌꯥꯗꯕ ꯖꯪꯒꯜ ꯑꯣꯏꯕꯅꯤꯅ ꯏꯃꯥꯕꯣꯏꯒꯤ ꯃꯌꯨꯝꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯤ ꯃꯅꯨꯡ ꯌꯥꯝ ꯆꯪꯁꯟꯕ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯕꯖꯥꯔ ꯅꯛꯇꯕꯅꯤꯅ ꯗꯨꯀꯥꯟꯁꯨ ꯀꯌꯥ ꯂꯩꯇꯦꯕꯀꯣ ꯃꯣꯏ ꯁꯥꯏꯁꯦꯀꯣ ꯅꯨꯡꯊꯤꯟꯗꯤ ꯌꯥꯝꯅ ꯕꯣꯔꯤꯡ ꯆꯨꯏ ꯀꯩꯗꯧꯔꯅꯤ ꯍꯥꯏꯗꯤ ꯆꯠꯐꯝꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯈꯣꯡꯅ ꯉꯥꯛꯇꯪ ꯀꯣꯏꯕ ꯆꯠꯂꯨꯁꯦꯅ ꯀꯣꯏꯕ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨ ꯀꯣꯏꯐꯝꯗꯤ ꯀꯥꯏ ꯀꯣꯏꯔꯨꯅꯤ ꯖꯪꯒꯜ ꯃꯌꯥꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯆꯤꯡ ꯃꯌꯥꯗꯀꯣ ꯑꯗꯒꯤ ꯂꯝ ꯂꯥꯞꯅ ꯂꯥꯞꯅ ꯍꯥꯏꯗꯤ ꯆꯤꯡꯒꯨꯝꯕ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕ ꯌꯦꯡꯉ ꯍꯜꯂꯦꯕꯀꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅꯤ ꯒꯥꯔꯤ ꯃꯆꯥꯗ ꯑꯃꯨꯛ ꯀꯣꯏꯕ ꯆꯠꯂꯨꯔꯦ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤꯕ ꯅꯨꯡꯁꯤꯠ ꯈꯔ ꯆꯥꯕ ꯆꯠꯂꯨꯏꯅꯦꯕ ꯑꯩꯈꯣꯏꯅꯤꯗꯣ ꯀꯩꯅꯣꯒꯤ ꯕꯨꯇꯤꯌꯥ ꯀꯥꯡꯕꯨꯒꯤ ꯂꯣꯁꯨꯡ ꯐꯦꯁꯇꯤꯚꯦꯜ ꯂꯥꯛꯄ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯖꯦꯔꯣꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯐꯦꯁꯇꯤꯚꯦꯜꯒꯤꯅꯤ ꯀꯥꯏꯅ ꯍꯧꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯁꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯅꯨꯄꯥꯅ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯍꯟꯗꯛꯀꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯃꯥꯕꯣꯏꯗ ꯖꯦꯔꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯁꯨꯕꯁꯤꯗ ꯎꯔꯕ ꯅꯠꯇ꯭ꯔꯒ ꯀꯌꯥꯃꯨꯛ ꯌꯥꯝ ꯋꯥꯒꯦꯁꯦ ꯑꯗꯨꯅ ꯁꯥꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯩꯔꯣꯏ ꯑꯗꯨꯅ ꯍꯧꯕ ꯍꯩꯔꯣꯏ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯕꯅꯤ ꯑꯗꯨꯅ ꯁꯥꯔꯣꯏꯁꯦꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯌꯨꯛꯇ ꯇꯤꯡꯕ ꯆꯦꯡ ꯁꯨꯕꯅꯤꯅ ꯆꯦꯡꯁꯦ ꯀꯩꯅꯣ ꯌꯥꯝ ꯀꯟꯅ ꯇꯣꯏꯌꯨ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯑꯣ ꯍꯥꯏꯕꯅꯤ ꯒ꯭ꯔꯥꯏꯟꯗꯔꯗꯣ ꯍꯥꯏꯗꯤ ꯅꯞꯁꯜꯂꯗꯤ ꯆꯦꯡꯗꯣ ꯌꯥꯗꯤ ꯅꯞꯁꯟꯒꯅꯤꯗꯅꯀꯣ ꯑꯗꯨꯅ ꯖꯦꯔꯣ ꯍꯧꯕ ꯌꯥꯗꯦꯅ ꯍꯥꯏꯌꯦꯕꯀꯣ ꯊꯤꯠꯄꯗꯣ ꯌꯥꯗꯦꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯨꯝꯕꯟꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯨꯔꯤꯅꯦꯕ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯁꯨꯅꯩꯌꯦꯕꯀꯣ ꯃꯤꯈꯩ ꯀꯅꯥꯝꯇ ꯒ꯭ꯔꯥꯏꯟꯗꯔ ꯇꯛꯅꯗꯦꯕ ꯍꯥꯏꯗꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯆꯠꯅꯔꯛꯄꯗ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯇꯧꯔꯤꯕꯀꯣ ꯅꯨꯡꯗꯥꯡꯒꯨꯝꯕ ꯑꯍꯤꯡ ꯑꯃꯒꯨꯝꯕ ꯇꯤꯡ ꯇꯥꯔꯗꯤ ꯆꯦꯡꯗꯣ ꯈꯔ ꯊꯣꯠ ꯇꯥꯔꯒꯗꯤ ꯁꯨꯕꯁꯨ ꯅꯨꯡꯉꯥꯏꯗꯧꯅꯦꯕ ꯑꯗꯨꯒ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯕ ꯑꯩꯒꯤ ꯐꯣꯟꯒꯤ ꯀꯩꯅꯣ ꯇ꯭ꯔꯥꯏꯄꯣꯠ ꯁ꯭ꯇꯦꯟ ꯀꯩꯀꯥꯁꯨ ꯑꯝꯇ ꯄꯨꯗꯦꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯐꯣꯟꯒ ꯊꯝꯐꯝ ꯂꯩꯈꯤꯗꯦꯕꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯈꯨꯠꯀꯥꯁꯦ ꯌꯥꯝ ꯅꯥꯏ ꯁꯥꯒꯟꯒ ꯅꯥꯏꯌꯦꯕꯀꯣ ꯁꯤꯒꯤ ꯖꯦꯔꯣ ꯀꯩꯅꯣ ꯇꯧꯕ ꯆꯦꯡ ꯁꯨꯕꯁꯦꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯁꯨ ꯀꯌꯥ ꯁꯨꯅꯗ꯭ꯔꯦꯕꯀꯣ ꯍꯧꯁꯨ ꯀꯌꯥ ꯍꯧꯅꯗ꯭ꯔꯦꯕ या एक्सीडेंट हो गया एक्सीडेंट हाँ ꯆꯦꯡ ꯁꯨꯕ ꯂꯣꯏꯔꯀꯥꯟ ꯅꯤꯛꯊꯣꯛꯅꯕꯁꯤ ꯐꯥꯎꯕ ꯀꯩꯅꯣꯅ ꯆꯨꯅꯤ ꯑꯃ ꯇꯧꯔꯒ ꯀꯩꯅꯣ ꯅꯤꯛꯊꯣꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯀꯨꯞꯇꯣ ꯇꯥꯔꯛꯅꯕꯀꯣ ꯑꯗꯨꯒ ꯍꯧꯕ ꯂꯣꯏꯔꯀꯥꯟꯗꯁꯨ ꯑꯆꯥꯄꯣꯠꯇꯣ ꯌꯥꯝꯅ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯐꯖꯅ ꯊꯝꯗ ꯇꯥꯔꯒꯗꯤ ꯂꯣꯏꯅ ꯄꯥꯎꯗꯔ ꯑꯣꯟꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯆꯦꯡꯗꯣ ꯆꯨꯅꯤ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯂꯣꯏꯅ ꯆꯥꯝꯊꯣꯛꯏꯅꯦꯕ ꯍꯥꯏꯗꯤ ꯅꯤꯛꯊꯣꯛꯏꯅꯦꯕꯀꯣ ꯅꯍꯥꯟ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏ ꯆꯠꯄ ꯀꯥꯟꯗꯁꯨ ꯑꯩꯉꯣꯟꯗ ꯖꯦꯔꯣ ꯍꯧꯁꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯍꯥꯏꯗꯤ ꯆꯍꯤ 2 ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯃꯣꯏ ꯖꯦꯔꯣ ꯍꯧꯕꯅꯦꯕ ꯑꯗꯨꯀꯥꯟꯗꯗꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯀꯩꯀꯥ ꯍꯥꯡꯗ꯭ꯔꯤꯕꯅꯤꯅ ꯍꯥꯏꯗꯤ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯟꯗꯦꯗꯅꯀꯣ ꯑꯗꯣ ꯍꯟꯗꯛ ꯏꯃꯥꯕꯣꯏꯗ ꯂꯥꯛꯏꯉꯥꯏꯁꯤꯗ ꯃꯇꯥꯡ ꯆꯞ ꯆꯥꯅꯔꯦ ꯃꯌꯥꯝꯗꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯍꯟꯒꯦꯅꯀꯣ ꯍꯥꯏꯗꯤ ꯃꯤ ꯂꯝꯒꯤ ꯆꯠꯅꯕꯤ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯥꯕ ꯆꯤꯟꯖꯥꯛ ꯀꯩꯀꯥꯁꯦ ꯍꯥꯏꯗꯤ ꯌꯦꯡꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯁꯨꯝ ꯈꯪꯍꯟꯅꯤꯡꯕ अदुगिनिको मेरा फेस तो रहा मेरा हाथ इससे ज़्यादा लंबा नहीं हो रहा है चासिदी नुंथिन यौरक तारगदि सिदा थक्तबा यादबदौनको अदुम चा थैनेबा अदो कनो थुमगी चा लोलगा अमुक थैएबको नुंथिनदको अꯩꯅ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗꯅꯦ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯌꯨꯝꯈꯩꯁꯦꯀꯣ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ ꯌꯨꯝꯁꯦ ꯆꯥꯎꯒꯦꯔꯥ ꯄꯤꯛꯀꯦꯔꯥ ꯂꯩꯒꯁꯦ ꯃꯌꯥꯝ ꯃꯌꯥꯝ ꯊꯥꯅꯔꯒ ꯂꯩꯌꯦꯕꯀꯣ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗꯀꯣ ꯁꯤꯁꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯃꯣꯏꯒꯤꯀꯣ ꯑꯗꯨꯒ
ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯂꯩꯁꯤꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯁꯝꯕꯟꯗꯒ ꯍꯦꯛꯇ ꯌꯨꯡꯁꯟꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯕ ꯒꯝꯂꯥꯗꯨꯒꯨꯝꯕ ꯍꯥꯞꯄꯀꯥꯟꯗꯀꯣ ꯐꯖꯅ ꯑꯗꯒꯤ ꯁꯤꯖꯟ ꯅꯥꯏꯅꯀꯣ ꯂꯩꯒꯥꯁꯦ ꯂꯣꯏ ꯊꯥꯅꯔꯒ ꯂꯩꯌꯦꯕ ꯑꯩꯒꯤ ꯌꯨꯝꯊꯪꯅꯕꯗ ꯌꯨꯝ ꯑꯃ ꯂꯩꯌꯦꯕꯀோ ꯑꯗꯨ ꯃꯣꯏꯒꯩꯗꯣ ꯂꯣꯏꯅꯃꯛ ꯂꯩꯁꯦ ꯄꯦꯀꯦꯠ ꯂꯩꯔ ꯊꯝꯅꯦꯕꯀꯣ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯁꯦꯝꯃꯒ ꯃꯌꯨꯝꯗ ꯂꯣꯏ ꯊꯥꯅꯩꯌꯦꯕ 1 2 3 4 5 6 इसको पकड़ो ना उसको पकड़ो ना इसको पकड़ो ना उसको हाँ उसको पकड़ो ना एक ही रात no छोड़ दो देखो ना ये भी 36 सकेट है ना हाँ ये लड़का है ये वाला छोटा है सबसे छोटा वाला ꯌꯨꯝꯊꯪꯅꯕꯗ ꯂꯩ ꯌꯦꯡꯉꯨꯁꯦꯅ ꯆꯠꯄꯅꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯍꯨꯏꯅꯥꯎ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯃꯥꯝꯕꯗꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯨꯏꯅꯥꯎ ꯑꯅꯤ ꯄꯨꯈꯣꯅꯀꯣ ꯑꯩꯅ ꯌꯨꯝꯗ ꯑꯩꯈꯣꯏ ꯍꯨꯏ ꯑꯃ ꯂꯩꯕꯗꯣ ꯕꯣꯟ ꯂꯩꯕꯗꯣ ꯑꯗꯨ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗꯦ ꯑꯗꯨꯅ ꯁꯣꯔꯣꯛ ꯃꯄꯥꯟꯁꯨ ꯑꯣꯏꯗꯅꯀꯣ ꯑꯗꯨꯅ ꯒꯥꯔꯤꯅ ꯍꯦꯛꯇ ꯊꯣꯝꯃꯦꯕꯀꯣ ꯍꯨꯏꯈꯩꯁꯦꯀꯣ ꯑꯗꯨꯅ ꯀꯩꯗꯧꯔꯅꯤ ꯑꯩꯅ ꯍꯨꯏꯅꯥꯎꯗꯣ ꯄꯨꯔꯛꯇꯦꯕꯀꯣ ꯌꯨꯝꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯤ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯗꯣ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯦ ꯑꯗꯨꯒ ꯏꯃꯥꯕꯣꯏꯒꯁꯨ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯁꯦꯅ ꯍꯥꯏꯗꯤ ꯇꯨꯝꯅꯕ ꯇꯧꯔꯁꯦ ꯀꯩꯗꯧꯅꯤꯅ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯉꯟꯇꯥꯅ ꯑꯗꯨꯝ ꯇꯨꯝꯊꯣꯛꯑꯦꯕꯀꯣ ꯊꯪꯅꯕ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯩꯈꯣꯏ ꯌꯨꯝ ꯍꯜꯂꯛꯀꯦꯅ ꯇꯧꯕꯅꯦ ꯑꯗꯨꯒ ꯊꯪꯅꯕ ꯅꯨꯃꯤꯠꯇꯨꯗꯁꯨ ꯏꯃꯥꯕꯣꯛꯅ ꯌꯨm ꯍꯟꯒꯦ ꯌꯥꯗꯗꯅ ꯑꯩꯈꯣꯏꯗꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯏꯃꯥꯕꯣꯏꯗ ꯂꯩꯔꯒ ꯍꯜꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯗꯀꯣ ꯍꯥꯏꯗꯤ ꯏꯃꯥꯕꯣꯏꯅ ꯍꯟꯒꯦ ꯌꯥꯗꯗꯅ ꯑꯗꯨꯒ ꯊꯪꯅꯕ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯩꯈꯣꯏꯗꯣ ꯈꯥꯕꯖꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣꯀꯣ ꯖꯦꯔꯣꯗꯨꯅ ꯆꯦꯡꯗꯣ ꯍꯧꯔꯦꯗꯅꯀꯣ ꯑꯗꯨꯒ ꯅꯠꯇꯕꯤꯗ ꯈꯥꯕꯖꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ ꯑꯆꯥꯄꯣꯠ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗ ꯐꯦꯁꯕꯨꯛꯇꯁꯨ ꯑꯩꯅ ꯊꯥꯒꯠꯈꯤꯕꯅꯦꯕꯀꯣ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯄꯅꯦꯀꯣ ꯑꯗꯨꯒꯤ ꯈꯥꯕꯖꯦꯗꯣ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯄꯨꯡ 9-10 ꯐꯥꯎꯕ ꯑꯗꯨꯒꯤ ꯑꯆꯥꯄꯣꯠꯇꯣ ꯍꯧꯔꯀꯥꯟꯗ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯗꯣ ꯌꯨꯝꯗ ꯍꯜꯂꯛꯑꯀꯥꯟꯗꯁꯨ ꯊꯕꯛꯇꯣ ꯌꯥꯝ ꯆꯤꯟꯕꯀꯣ ꯍꯧꯖꯤꯛꯇꯤ ꯄꯣꯠ ꯆꯩ ꯊꯥꯕ ꯃꯇꯝꯁꯨ ꯌꯧꯁꯜꯂꯛꯑꯦ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯆꯠꯇ꯭ꯔꯤꯉꯩ ꯀꯥꯟꯗ ꯍꯥꯏꯗꯤ ꯊꯕꯛꯇꯣ ꯈꯔ ꯃꯇꯦꯡ ꯄꯥꯡꯍꯧꯅꯕ ꯃꯉꯣꯟꯗꯁꯨ ꯈꯔ ꯇꯧꯍꯜꯍꯧꯅꯕ ꯍꯥꯏꯅꯀꯣ ꯍꯌꯦꯡ ꯏꯇꯣꯝꯇ ꯇꯧꯔꯗꯤ ꯋꯥꯅꯦꯅꯀꯣ ꯑꯗꯨꯒꯤ ꯊꯕꯛ ꯃꯌꯥꯝ ꯂꯣꯏꯁꯜꯂꯤꯉꯩꯗ ꯑꯩꯗꯣ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕ ꯁꯪꯗꯗꯅ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯁꯦꯛꯁꯟ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯂꯩꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯕꯤꯔꯝꯃꯣꯀꯣ ꯌꯥꯔꯤꯈꯩꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯗꯨꯝ ꯇꯧꯖꯕꯅꯤꯀꯣ ꯑꯩꯒꯤ ꯀꯣꯃꯦꯟꯇꯀꯣ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯖꯦꯔꯣ ꯑꯆꯥꯄꯣꯠꯇꯣ ꯍꯧꯅꯕ ꯍꯥꯏꯅ ꯃꯣꯏ ꯃꯤ ꯑꯃ ꯊꯑꯣꯏꯟꯒꯤ ꯅꯦꯛꯑꯀꯥꯟꯗ ꯍꯧꯍꯜꯂꯤꯅꯦꯕꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯧꯕ ꯍꯩꯇꯕꯅꯤꯅꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯍꯥꯏꯗꯤ ꯆꯦꯛꯁꯤꯟꯅ ꯇꯧꯗ ꯇꯥꯔꯗꯤ ꯑꯆꯥꯄꯣꯠꯁꯦ ꯂꯣꯏꯅ ꯀꯥꯏꯈꯤꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯗꯁꯨ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦꯕꯀꯣ ꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯦ ꯑꯗꯨꯒ ꯁꯤꯅ ꯄꯨꯔꯥ ꯊꯥꯎꯗ ꯂꯣꯏꯅ ꯇꯥꯎꯋꯤꯗꯅꯀꯣ ꯑꯗꯨ ꯊꯥꯎꯗ ꯇꯥꯎꯗꯕꯤꯗ ꯍꯥꯏꯗꯤ ꯊꯥꯎ ꯈꯤꯇꯪꯈꯛ ꯍꯥꯞꯄꯀꯥꯟꯗ ꯍꯧꯕꯁꯨ ꯂꯩꯌꯦꯕꯀꯣ ꯗꯤꯖꯥꯏꯟ ꯃꯈꯜ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯁꯤꯅ ꯑꯌꯥꯝꯕ ꯃꯤꯈꯩ ꯂꯣꯏ ꯍꯧꯅꯩꯌꯦꯕꯀꯣ ꯑꯗꯨꯅꯦ ꯁꯤꯁꯤꯅꯦ ꯁꯤꯀꯤꯝꯒꯤ ꯑꯆꯥꯄꯣꯠ ꯖꯦꯔꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯆꯥꯄꯣꯠꯁꯦ ꯍꯥꯏꯗꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯅꯤꯀꯣ ꯑꯗꯣ ꯇ꯭ꯔꯥꯏ ꯇꯧꯗ ꯇꯥꯔꯗꯤ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯕ ꯂꯩꯇꯥꯔꯗꯤ ꯑꯩ ꯃꯊꯪ ꯌꯨꯝ ꯊꯣꯛꯂꯛꯄꯗꯁꯨ ꯄꯨꯔꯛꯀꯦꯕꯀꯣ ꯍꯥꯏꯗꯤ ꯃꯤ ꯂꯣꯏꯅꯕꯒꯤ ꯅꯠꯇꯕꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯕ ꯃꯤ ꯂꯩꯇꯥꯔꯗꯤ ꯌꯨꯝ ꯊꯣꯛꯂꯛꯄꯗꯁꯨ ꯄꯨꯔꯛꯀꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣꯗꯨꯁꯨ ꯐꯖꯅ ꯍꯥꯏꯗꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯅꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯆꯥꯄꯣꯠꯀꯨꯝꯕ ꯍꯧꯕꯒꯤ ꯀꯃꯥꯏ ꯃꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ꯭ꯔꯥ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨꯀꯣ